Imphal Jiribam Lambi asi yengsinanaba Manipur Police ki DIG ama thamduna highway asi Safana Thamdanaba Lengak na Akanaba Thorang Paikali Haina, Chief Minister Nongthaman Birena Fongdokre. Wafuma Singasi Pangto Kiba Manipur Legislative Assembly Gimi Famda, Opposition Gi Congress Ki MLA Kaisam Mega Chandrana, Pukala Kiba calling attention Namaki Paukum in Chief Minister Nongthaman Birena House Thamkibani. Imphal Jiribam Lambida Chaliba Petroleum Product Puba Gari Singdagi, Lona Yadaba Mongda Puba Thangmangam the Tex Kia, Loba Sinamaram Oiraga, Petroleum Product Transporter Singna, Highway Asida Gari Chatba Leplagani Haina, Laura Cliver Philip Asiki Matanga, Opposition MLA Kaisam Mega Chandrana, Nasiki Assembly Mifamda calling attention Amapukalake. Calling attention Naduki Paukum Piraduna, Chief Minister Nongthaman Biren Hai, Manipur Gi Asukwana Raba Matamasida, Kulai Paibamati Pai the Vakarana, driver Singnagi, Puba Thangbangam the Batex Kaya, Kongat Pagi culture ama, Sagalakpasi Yamna, Nungaitabamani, Lamdamasi, Ishoda Yamna Tasava Lamdam Amani Hainai, Adubu Isona Pamba Lambida di Chetpa Ude, Isora si Maming Kaktagi Oina, Ningbo in the Tawi, Mi Amana Awaba Taraba Matamda, Mating Pang Bahibasi, Lining Kuding Magna, Haiba Wafam Amani. Adubu masigi tayo na bada mi amana wari ngaida hena wahana na bagi thabak chathaba amadi kudong chaba phanglingayda hena kudong chaba launa na boho na bahay basi miyoy bagi lichat nate lengak na akan ba operation chathaduna lengak na pamamong da thabak pangthok pangamgani adubu ima icha ngaktani khanduna yengnabani lamdam asida punna haumin narakpa furuk ngaktani khanduna khut thanadana khangduna leibani misi mina yaudana yariba makai political solution ama purakna naba honaduna lakpani Adubu Hosik Torokliba Thong Asidi Yamna Nungaitaba Mani, Hosik State Asiki Ching Amadi Tam Mafam Singda, Miam Wahanduna Lokaina Tabak Toriba Sing Asi, Makatan Adumak Sathaduna Lairagadi, State Cabinet State Asi Law and Order Review Toroktaba Yadabuki Pibam Lakani. Miam Tangdu Laitana Thamba Haibasi, Lengaki, Tofadrava Tudangni, Oiva Fibam Asida, Miam Yengtuna Lengang Akan Action, Lokaloi Hiding Lady Haina, Chief Minister Na Fongdoke. Chief Minister na makhatana hai National Highway gi maruoiba si lengak asi lumna lautuna kumjal lisingani tara tare tara nipan aduai ki matam aduki Union Home Minister Rajnath Singh da magna Imphal Jiribam lambi amadi Imphal Dimapur lambi ani asida Highway Protection Force thambina na batakshin kibani maduda Union Home Minister Rajnath Singh na Highway Protection Force ki mahutta ahenba IRB battalion ani thamna ba pautak pirakibani maduda ki state asigi maruoiba National Highway ani asi ngak sena na bagi wakalonda tara suba mati tara mathoi suba IRB battalion asi lingkhat kibani Hauze highway singa si ngak sena na batongan tongan mamafam singda security verexem saba ayamba loisilakle driver amadi petroleum product transporter association na ngarang mahaka unaba amada lengaki maikedi matik saba security pirege gari chatpa lepigano haina thamkibani irang mayok na riba iramda masida hauzik fauba tangai fadana changba polam sing miam da fanghaliba si driver ichalainao signa hotna badagini Miam ki damak driver sing na kathok liba sing na changdam ningai leiti haina Chief Minister Nongthaman Birena makhata ke Security protection this sport thamgiba yabra aduga masi khairiba jaga sing ji tawrakanda masi measure sam laphotragati lepkhragati wari basidagi hena wagani aduna aikoi masi sidi ama magi wanate koi punamak ruling opposition gi wasunate aikoi punamak kini aduna masi immediate measure sama Ibadi ngasi hayeng naidana Honorable Leader of the House na masigi security measures lokotba moi paisa lawwa tuhanba aduga protection piba masi tawraga di adum Honorable Leader of House na sibidati yani khaleba aduna Honorable Leader House ke Honorable Speaker permission lawraga wafam amtang thambiba yagadra aikoi gi lifeline oiba National Highway ani se tawraisi asi ngarangi nate adubu laibak sibadi Sugyamna warning ngai matam sida tax lobagi culture ama develop torokpa mina warning ngai matam da mating pangba haibasi ishorgi Bible da su Quran da su Puya da su Gita da su loina yobo mina warning ngai da mating pangba se respect hujik is the warning ngai da wahan na bagi khudong sa lai ngai sida net long na bagi tawbungum bagi nature ma ishor si maming dagi oina ninga tharap to yaw do bagi society ama sida lakudong to very unfortunate ngami sarkar ni operation toroga badang ngai na tawroga but ima isa ngatani hominner ko lamdam si yelongmi ngatani hairege koi madugi khud thana da bida suspension of operation natragna peace talk adu adaina thamaga koi khangaga leini yaringe political solution porna misi mina makhata na yahonduna ba ada huji toroi ba posidi koi yam nungai ta bhaita hujik si manipur da oirei ba phibam sida
चिंग अमदि तमदो ओइरेबा फिल्म अरोइना तंपाक्सिदसुनी हुजिक सिगी ओइरेबा फिल्म से अखोई आई हाउस ता थमजरिसिनी अखोई कैबिनेट ता अखोई लॉ एंड ऑर्डर से अखोई रिव्यू तौरप याबुई खुंगसाब लेरे सुमाइना अखोई सम थादोग थमदे प्रजासिंग हिंग ngамद्रे ऑयल पंप लोन का दौरे बिजनेस में लोन का दौरे लोइना सी तौरगदि अखोई करिगुंबा मदु अमुक हानगिदो हंजलगदि मदु गवर्नमेंट ब्लेम तौबिरकन भाप तादना ज्ञान तादना मयामना हंदोंगदना नॉर्मल लाइफ लेमिनसी हरगन लेमिनसी अदुगा मसे हुजिकी स्टाइल सिदा सुम बिजनेसमैन पुनमक कंट्रैक्ट पुनमक ऑफिसर पुनमक अम्मा पुनमक लोन तौर कांदा तौरी बसिगी नेचर सि मखा चथगद वर्दी गवर्नमेंट सु प्रजा गिनी खोइदि प्रजा इंग लेहनबा प्रजा सेफ्टी लेहनबा कोइ गिथौनि दो कोइ अल्टरनेटिव मीन्स कोइ थिरपुए स्टेट के लेवल मैक्सिमम कोइ कन्वॉय सि गाड़ी दुगा पुन्न दुम थाननबा दुगा मायाम मोइना ngasai khai हाइबा जगह सिंग द सेक्रेटरी स्टेट की दना सेंट्रल फोर्सेस का मिक्स तौर का थमनबा अदुगा लोइना असिगी हाईवे सिगी दमकता चार अखोई डीआईजी अमदा मागी मागी स्पेशल टास्क सिनरगा डीआईजी ममिंग दुरे युसी पंजरगे डीआईजी अमदा हाइबा नेशनल हाईवे 37 इम्फाल जिरी लंबी सिगी दमकता मांगोंदा स्पेशली असाइनमेंट सिनर कांदा थम्मबनी ड्राइवर सिंह अदुगा पेट्रोलियम प्रोडक्ट की एसोसिएशन हाना तौबिरबा सैक्रिफाइस माइना तौबिरगा गाड़ी लेप्तनबा तौबियु हाइदना ऑनरेबल स्पीकर साई अपील तौजरी